पाउचेदी युमफम ओइबा मरुइबा पाउ खरा अपडेट तौजरी MPP की ऑफिस बियरर सिंह इलेक्शन कमीशन ऑफ इंडिया न सन्नहलक्ट्रे हौजिक लैरिबा तारागा मथोइ सुबा मणिपुर स्टेट लेजिस्लेटिव असेंबली की मपुंसी लोइसिलक्पगा इरोइनना मथंगी तारागा निथोइ सुबा असेंबली मिखल पांगथोकनबगी मतम नक्सिलक्पगा लोइनना पॉलिटिकल पार्टी सिंह मिखल असिगिदमक फी सेंबा हौनरक्लिंगी की तंजादा लैबाग असिगी DMK की हेक मतुंगदा ख्वाइदिगी लिरबा लोकल पॉलिटिकल पार्टी अमोरबा मणिपुर पीपल्स पार्टी MPP की इलेक्शन कमीशन ऑफ इंडिया ECI ना मार्च तरागा मपल लिसिंग अनि कुनमथोइदा पार्टी असिदा इबा जेरोल थादुना खंगलखिबा पार्टी के ऑफिस बियरर सिंह अदु चनहंदना थमले हाइना खंगलकले पाउसे असिना फंगबा पाउना हाइबदा मार्च तरागा मपल लिसिंग अनि कुनमथोइदा ECI की अंडर सेक्रेटरी मानिश कुमार MPP की प्रेसिडेंट दा इरकीबा जेरोल अमगी मतुंगिना पार्टी असकी फेब्रुआरी तरागा मथोइ लिसिंग अनि कुनदगिना फेब्रुआरी तरा लिसिंग अनि कुलुमदोइ फावगी ओइना इंटरिम प्रेसिडेंट लाइसरम कृष्ण दास वर्किंग प्रेसिडेंट मायंगबम अमुतोंबे जनरल सेक्रेटरी एडमिनिस्ट्रेशन दा हौबिजम गिदाजन मितै अमसुंग ट्रेजरर दा निंगोंबम मेघचंद्र एन अदर्स फॉर पार्टी असकी कॉन्स्टिट्यूशन की प्रोविजन की मतुंगिना खल्ले हाइबगे जेरोल अमा मार्च तरागा निपा लिसिंग अनि कुनमथोइदा ECI दा थारुबदगी हारिबा थौपुबसिंग असी पार्टी असकी थौपुबसिंग नि हाइबगी ECI दा रिकॉर्ड तौरे हाइबगी वफम खंगलखिबनि हाइरे अदुबु ngarang August taraga mathoi lising ani kunmathoida ECI के प्रिंसिपल सेक्रेटरी दिलीप के बर्माना मणिपुर के चीफ इलेक्टोरल ऑफिसर CEO द पिरकिबा इबा जेरो नंबर 56/26/2020 PTS 3 की मतुंगिना कमीशन की माइकैदगे मार्च तरागा मपल लिसिंग अनि कुनमथोइदा टर्म ऑफ ऑफिस की मतम फाव पिरादुना पार्टी असकी इंटरिम प्रेसिडेंट वर्किंग प्रेसिडेंट जनरल सेक्रेटरी ATM अमसुंग ट्रेजरर चिंगबगी थौपुबसिंगनि हाइदुना खंगलके वफम मणिपुर की तोंगान तोंगान कोर्टसिंग पंतु लेरिबा केसिंगे सेरोल असी रिप्रेजेंटेशन ऑफ पीपल्स एक्ट 1950 और की सेक्शन 29A की मखादा रजिस्टर तौरबसु अनरिकॉग्नाइज पॉलिटिकल पार्टी एम ओरिबा मणिपुर पीपल्स पार्टी की मतंग पिरखिबनि हाइरे सेरोल असी की कॉपी अमसुंग MPP की माइकेदा लाइसरम कृष्ण दास पु पिरखि हाइरे सेरोल असी की कॉपी अमसुंग MPP की माइकेदा लाइसरम कृष्ण दास सु पिरखि हाइरे पनबजाबदी हौजिक हाई कोर्ट ऑफ मणिपुर पार्टी असिगा मरि लैना फाइल तौनरकपदगी पन्दुन लैरिबा केसिंग पटनस्टर कोंथौजम कृष्ण चंद्र की WPC 714 of 2020 704 of 2020 अमसुंग 357 of 2021 लाइखोरम अफाबी अमसुंग अदर्स की 716 of 2020 हौबिजम गिदाजेट मितै की MCWPC 238 of 2020 237 of 2020 612 of 2020 अमसुंग शरद कुमार माइमोम अमसुंग अदर्स की WPC 354 of 2021 ने हरिबा तोंगान तोंगान बा पेटर्न सर्चिंग ना पार्टी इसकी थौपुबसिंग अमसुंग ECI याउन ऑफिसर खरागे मथकदा फाइल तौरकलिबा केस पुनमक असि हाई कोर्ट ऑफ मणिपुर की जस्टिस अंतेम बिमोल के बेंच दा लिस्ट तौदना पुलप लौकत की कोर्ट मैटर असि लौकलकपदा ngarang ECI ना थारकिबा चेरोल अदुगी कॉपी सु कोर्ट पुथोकलखे मखा तारकपा अतोप पाउ अमदना BDF गार्जियन एसोसिएशन न सेम थागतपगा लोइदना सेक्शन वाफम के थमलकले हौकिबा अगस्त की तांग निपान स्टेट असिगी चीफ मिनिस्टर एन बिरेन ऑल मणिपुर BDF वेलफेयर एसोसिएशन सेंट्रल कमिटी की म्यूट सिंह एडवाइजर छाउन उनदुना BDF लिसिंग तरा सुमना यांखैना सही तरागा हमदोइ तांदु लागलबा चार्टर ऑफ डिमांड सिंह जासेनबा अमा पुरखिबदा ऑल मणिपुर BDF गार्जियन एसोसिएशन थागतपा फोंदोकपगा लोइना करम मतमदा थबगोइन ऑन्थोक पिरकनी हाबसी असोक वहंग ओइरी एंड ऑल मणिपुर BDF गार्जियन एसोसिएशन की जनरल सेक्रेटरी वाई इंद्रानीना थोकपा चेरोल अमदा फोंदोरकले चेरोल असदा हाई तसेंगना ICM हाइदोखिबा ngakpa tawge khangiba thabakta matam longdaba amasung asonba atonba kya ki wa anamasa khangba lamdam jage tanglaba luchingba amni haibada haiman bathokloi masigi mayek laraba khudamdi haukiba march tang taragat haukiba march tang tarukta pangthokiba taragani thoisuba BDF rising day da haibiraba wafam to ngakpirakpada singham laroidaba laman ton chinjare khanchaduna mama pa imung manung oiriba ikoina harauba phaujai luribadi bhot maya oirakpagi moithem tawraga deleng te dik sanabu henbigano अथुबदा थबक तो अंथोक पिदुना चिंगदरिबा अमसुंग मियापना ताटपाट ओइना ngangnariba सिको गनबियो लोइनाना थबक ओइना हेक अंथोकलपा मिकुपता मणिपुरदा लेरिबा BDF लिसिंग तरा सोमदा यांखैगी इमुक लाख मरी मंगादा इफोंग फोंगना ICM इसा सिंगिदमकता तौबिरिबा होनरिबा सिगिदमक तौबिमल खंगबा होतुना अंगकपा थबक थरोंग क्यादा
ICM amsung leghak asina kari ICM amsung leghak asina karida penbigani habdu khangna thabak tawgani haina All Manipur BDF Guardian Association thagat phongdok pagal luina na section wafam thamlagle Nengsing bajai haujuk malem pumda COVID-19 ke tam thira balaina lechat marakta frontline warrior am oriba BDF isa singna first wave amsung second wave tested asigi miam ge khanbi tuna pikraba honor game dagi nongbai khusuman donation toriba asida mama mapa oiba aikoina Southok sabab fauzai amsung BDF Singapore da CMN Birena Sodaraba BDF isa singidamagta telapa patam khara asida asokpa madi asibagi khutong chapa resin mani amsung honorem kya thongna engat kipa Sambi sabir pa kaya laikhrabani punabaga sigi matakta hantak tawriba kaya asi malem sin mudri phawba kanghom dana lehuragani haire Angang khudimma COVID test tawragani Israel da COVID-19 laina lachat control tawna na balangak na paikhalakba sesin thawrang singi manung chanda leba katuda Lairiba sahi ahum suraba angang dagi auraga sahi taragani thoi phawba ki manung dalaiba sing Mathang chayul dagi horaga COVID-19 test tawthokna na bakhanan khre Prime Minister Naftali Bennett na phongdo ki bada lagriba yum sagai sinamit dagi horaga Laiba katuda lairiba angang singda mass testing pangthoklagani Mama mapa oibe singda su lainga na paikhalakliba thabak Thauram singda mateng pangsinda laiba katudagi COVID-19 laina lachat muthanna na bakhona bada mateng pangna ba phangna makhatana apel tawrakle Ghani na president oirigeda Taliban singna khulai thadokpagi wafam laite Afghan laibak manung da thokliba violence ki oiba thabak thong sing asi lephanana ba kidamak tokan ba laibak singna phongdong narakle Pakistan su jumthang dari ba laibak Afghan da thokliba na kanani ki marakta ungkhana bagi thong sing loisana ba honare adumoy namak Ashraf Ghani da Afghanistan ki president wariba makai Taliban na khulai thadokpagi wafam laite amadi kaidang nung da government ga wari sanana bagi khudong chaba oba phangdri ana Pakistan ki prime minister Imran Khan na phongdorakle Foreign journalist ki mamang da uwakang latuna Prime Minister Khan makhatana phongdoki bada haujuk wariba fibam asda political ki thakta wari sanarabasu Afghan government amati Taliban singi marakta jasinaba purakpa ki fibam laitre haukiba tha mari rong ki mamang da su Pakistan na Taliban ki maikei da violence ki oiba thabak thong siklip nanaba khangan ba laikre adubo lebaga du da Ashraf Ghani na president wariba makai Taliban sina khulai thadok ki wafam laite hana phongdok pa laikre masina marum oraga Afghan marung da thokliba wathok sing loisina na bakhona bada khudong chada ba kya laire Amromda Afghan government Pakistan ki thabak thong singbo jaring taba phongdorakle Afghan government ki maikei ki Taliban fighters sing da Pakistan asoba tengphang piri haina maral siraki bagaloi na lalaubu sing asina maral laijadraba mioi kya hat pa amadi lut toba ki thabak sing da chauna mateng pangli haina su Pakistan maral siba laikhrabane baragasi da tha amagi manung da Taliban ki makutta Kabul shahar turaba jai US intelligence Afghanistan da Taliban Malaysia na jamna kanna lantaba hauraki baga iroida na lebaka sege capital Kabul asi tha amagi manung da Taliban gi makutta tarabaya haina United States ki intelligence officials na tha jaba phongdokre maming matha aige daba US ki officials sing aduna Washington Post da phongdokhiba matungina Afghanistan da ki foreign forces withdraw tawraba matung tha taruk da ki taragani thoi phawba ki manung da Kabul turaba jai ana haikibani adobo habjekti yamna ahung balak kompram na matugi matam adu tha ahum da thare aire Taliban yamna thuna lam kya khudum chansan ki ba asi yeglagadi capital Kabul asi tha amagi manung da su tu bai hana official kharana aike United States intelligence da khwaidi ki nongda yangchin bagi matung ina tha amagi manung da Kabul asi Taliban gi makhut da soidana ta ki gani hana tha jari Taliban na landaba horaktani da Afghan misam lanmi amso attention da Kabul thadok tuni chen ki gitra hana thawai wari hana official sena phongdorake Maragasida paugi source amagi matung ina Taliban ngasi Kabul ki manakta leiba tarasuba provincial capital amasu khudum chankre aire Kabul dagi khanong supda kilometer chama kunthra rom chalaga laiba Ghazni province ki maming chap maraba capital Ghazni da Taliban na landaraba matung da makoi gi phiral singkhat ki city asi akoi bada laiba intelligence base ama abacho army installation amada kamna bagi thogdo khara thoke Taliban makoi Ghazni da laiba gi video amsu photo sing social media da thagalake Ghazni tu bagi matang da median Afghan authorities in the wa hang bada army amsung sarkar ani makno wa phama bada phongtorakide President Ashraf Ghani na lebak asigi Special Forces Warlord chingi Malaysia amsung US ki air support loduna Taliban ki mayokta counter operation chathanabadi sem chari aina thajare Ghazni da military ki gari amsung atai gari sing da tongduna sanchilaki ba Taliban ki militant singna Allahu Akbar han lauki lamdong amada makhoi ki commander amara wangang ki amsung makhoi bo support to music amadi angang sing na question du leiba uke Ghazni tuba asi Afghan sarkar yonedi ajoba Ninghanaba thaudok ama oire makatarakpa atopa pau amadana mathangi chayul mari da US da COVID-19 da gimi sibigi chang engalakani haina warning tawre
Yamna longna ganba Delta strain na maram oida United States da pathangi sagol mari da COVID-19 na padagi hostal da admit tawa amasong mi sibagi sangje jam le hengalakani ana US Centers for Disease Control and Prevention CDC na fongdokre CDC na forecast tawkiba matungina lakliba September 3 da COVID-19 na padagi hostal da admit tawa anoba case masing je lesing mapan chatruk tagina lesing kuntragom doi jahum yogani ana September madi loiba Sayul Pawada Naura Passion Sibiki Sang Asin Lising Home Sahum Dagina Lising Taragani Charuki Marak Waigane. United States ki Karum the Mafam Kara the COVID-19 Nabadi Hostal the Admit Tawiki Sangasi Mamang the Amuk Toki among the Yamna Wangre. Mahoi Karade Mahosagi over Pangpam Topo Hostalgi Yangsin Biba Adu Pangdre. Levaxin Batunga Staging the Delta strain sing out to the Bukona but Awa Kamari Aina CDC na IK. Mamit Udrabi rape victim na Konjel Dagi Equis Sakta Kre. Tangna thokpa thodok amada rapist ama sahi taraga taruk surabi mabit udrabi maki victim na maki khonjel khangtuna masak takla batungta court na punsi super jail da lebagi serak pikre crime adu thoki ba matung sahi mari leraga pokso court amada serak adu rapist na adu da pikhi bane court e ekos asida fine oina lupa lising yang kai ga di thoi thina da basu khangani ke crime adu kumja lising ani taraga tariki September da Amroha gi Banora da langbi abagi masanupi oiriba victim adu na maki mari mata gi jum da chatpada thoki bane Polis ki matungina nabi masa atu bamhaki jublu na Rahul Singh na lambi da kham ki amasung mari mata adu gi jum taba lambi utpaki mingda mahaki makuta pai ke mano nabi masa adu ba tip well amagi damakta sabaka amada pusin duna rip tau ke nabi masa adu tumina leiki tawi amasung rapist adu khonjel lagi khambangam ke nabi masa adu mahimda wana halaki amasung thautok ado magna mama pada tamki makhoina ai PC amasung pokso eki mari lena ba section singe makada ekus adu ki mayukta complaint ama file tawke ekus adu phaki tawi amasung hak matung tabada bel da thadoke court ki while matung da phak bo amukhana pha pa loina jail da thajin ke public prosecutor Basan Singh high case adu ki proceedings sahi mari sumna chatharake fact khudima khanaraba matung da additional district and sessions judge Avades Kumar Singh na sahi asi angan basaruk da rapist adu hapon si jubba jail la lebagi sarak pi khipag loina ekus asi Faraga jail da thajin kre CEO gi masanupa na fubadagi IRB person ama soktuna laikanda kre Hauzik taruk suba IRB gi commanding officer CEO ona thau poriba mutum kumorjit ki mayum da thamba IRB gi person ama bhage masanupa na fubadagi soktuna laikanda kre aire fubadagi soklaba person adude moirang them Deepak Singh sahi kun ganipan apapa moirang them Dhiren Singh kawi uripok naurem thong takhelambam laikai dagine Press na fangba pauda thauduk asing harang nungtil pung marirum tabada CEO mutum kumar jetki porompat thawan thabalekai deliba mahaki mai mukta da thoki bane CEO gi masanupa zaima mutum Brady na sinnaba thabak ama chatte haibagi malum da person adu Brandy masakona baseball sanana ba bet amana kantuna tamthina phuki bane phuba du da person adu mahaki ko kamade khongi sarukta thina sokpada ki palace compound da leiba advanced hospital da emergency water pocket laikana ke magmatam khara ki mamang dagi CEO gi jumda thamlagi bane recruitment da lairiba taruk suba IRB ki person haire asuna agas taraga banga da ayupung taruk tagi aurga pung taraga mathoi gi total shutdown lau thorakle India gi colonialism thingna bagi pambai am oina akhoi gi lehau da Indian Independence Day pangthok kadoriba agas taraga banga ki ayupung taruk tagi nabitang weram pung banga phogba Manipur pung bada total shutdown lau thok an alliance for Socialist Unity asuk kanglai pangna phongdorakle asuki publicity committee gi convener S Mangal na thadorak pachherul mana Indiana lakriba agastara mangata umpudra manga suba independence de pangthokli adubo kanglai sa sing di India gi colonialism da sahi umpudra hena nam thaduna thamle masina kanglai miam di colonial gi aseng babasak aduda loin halli amsung loilom laiga ki mayukta janing da phongdokpa pamandre kanglai miam pungbada kanglai pa ki mangkraba Ningka tambahan jalan na babasung haning tamna lainnya bagi wakalon jalan tre aire. Maka tarakpa atopa pau amadana bail out thadorakpa haksin lawe. Malemgi amadi India ki tongan ba platform sing denupi sing ba awang ba thakta pokotun denupi sing ki phangpam dokpa hak tanjana ba amadi nupi sing ki mayukta satharakpa crime sing tingna ba lokaya semla baso. Lamdamasi dadi nupi sing da sathaba miyut minai amadi phangpam dokpa hak haibade equal right phangdana laire. Amoromda Bharat ki Sangbidhan nupi singgi mayukta sathaba crime singgi trial satharakpa matamda rape case ta chenaba sing sibik jarak pi ba phawba yaukrabane adumoidamak haukiba sahi lising ani kun gi September ahumda mai Imphal da thokiba isel thambau gi gang rape ki thodokta trial sathaba audngai thodok aduda hak thengna na chenaba ekoi singgi maraktagi
Belauda Tadokiba Yarupa Asimak JSC against gang rape and brutal killing of Mayang Imphal is Tambun Haxin the Lobagaloinana. Trial Lloyd River Power, Sienaba Singapore the bell out Tokibami, Adusu Pajanaba Asit Power from Tablagle. Loinana Todok as the Sienaba musing Atobada, Maralgimatic Chapacharak Pinada Kota, JSC make the apple Tauragle. Karigamba trial the dealing take this Toduna bell out Tonaba Honaraglabade. Miang Yoiba Mahuk Long Puk Topa Yaba Yokia Sanchilang the Papatam Chupada, same Saduna lady Iba Kang Jinpiga the Bani Ire. Maragasi the Mi Ama Sina Fangle, Nase Yupung Bapan Rum Tabada Tobul Mayeleka 1 number 5 the labor, Nagi Fam Amada Mi Ama Sina Fangle Ire. Like at a Pamisakadu, Consum Sundar Singh Sahi Kuntrakataruk Apabake in Dramani Kawe, Tobul 1 number 1 the Guinea. Are with the contents in a Sikimar Wibabau Kar Asiba Pautam Zariba, Maripolocal News YouTube channel Amadilla Supes, Asidaki, Yakiri Pupanama Patagazari, Senela Senatum the Kanarabade, subscribe to be dribbers in the subscribe to be and like and share to Awigan Pamapo, Amukan Tagasari.